ꯁꯟꯒꯤ ꯇꯥꯏꯞꯇ ꯑꯣꯏꯅ ꯇꯧꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯇꯣꯏꯅ ꯑꯦꯁꯄꯤꯔꯦꯟ ꯈꯨꯗꯤꯡꯃꯛꯅ ꯈꯪꯅꯤꯡꯕ ꯍꯪꯕ ꯋꯥꯍꯪ ꯑꯃ ꯂꯩ IAS ꯈꯜꯂ ꯃꯇꯨꯡꯗ ꯀꯩꯗꯧꯒꯦ ꯍꯥꯏꯕꯁꯦ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯇ꯭ꯔꯦꯅꯤꯡꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯃꯣꯏꯁꯦ ꯀꯃꯥꯏꯅ ꯃꯤ ꯎꯅꯕ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯀꯥꯏꯅ ꯃꯣꯏ ꯈꯪꯅꯤꯡꯕꯒꯤ ꯏꯒꯔꯅꯦꯁ ꯑꯃꯗꯤ ꯂꯩꯕꯅꯦꯕꯀꯣ ꯑꯗ ꯉꯁꯤ ꯑꯗꯥꯏ ꯈꯤꯇꯪ ꯑꯗꯨꯒꯤ ꯗꯥꯎꯠꯇꯨ ꯈꯤꯇꯪ ꯗꯤꯁꯇ꯭ꯔꯣꯏ ꯇꯧꯁꯦ ꯉꯁꯤ ꯀꯣ ꯑꯩꯈꯣꯏꯒꯤ IAS ꯈꯟꯕꯒꯅꯦꯀꯣ IAS ꯈꯟꯕꯒ ꯅꯪꯉꯣꯟꯗ ꯑꯦꯄꯣꯏꯟꯃꯦꯟ ꯑꯣꯔꯗꯔ ꯂꯥꯛꯀꯅꯦꯕꯀꯣ ꯑꯦꯄꯣꯏꯟꯃꯦꯟ ꯑꯣꯔꯗꯔꯁꯦ ꯅꯪꯅ ꯐꯣꯝ ꯃꯦꯟꯕ ꯃꯇꯝꯗ ꯍꯥꯞꯈꯤꯕ ꯏꯃꯦꯜꯗꯣ ꯑꯗꯨꯗ ꯂꯥꯛꯀꯅꯦꯕ ꯀꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯐꯣꯝ ꯃꯦꯟꯁꯤꯟꯕ ꯃꯇꯝꯗ ꯏꯃꯦꯜ ꯑꯃ ꯍꯥꯞꯀꯅꯤ ꯑꯗꯨꯒꯤ ꯏꯃꯦꯜꯗꯨꯗ ꯅꯪꯉꯣꯟꯗ ꯅꯪꯒꯤ ꯑꯦꯄꯣꯏꯟꯃꯦꯟ ꯑꯣꯔꯗꯔ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯤ ꯅꯪ ꯍꯥꯏꯔꯤꯕ ꯗꯦꯠꯁꯤꯗ ꯔꯤꯄꯣꯔꯠ ꯇꯧꯔꯛꯑꯣ ꯅꯪ ꯄꯣꯠ ꯆꯩ ꯁꯤ ꯄꯣꯔꯛꯑꯣ ꯀꯥꯏꯅ ꯍꯥꯏꯔꯛꯀꯅꯦꯕ ꯀꯣ ꯑꯗꯣ ꯅꯤꯌꯣꯝꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯩꯈꯣꯏꯒꯤ ꯅꯪꯒꯤ ꯇ꯭ꯔꯦꯛ ꯄꯦꯟ ꯑꯗꯒꯤ ꯑꯩꯈꯣꯏ ꯗ꯭ꯔꯦꯁ ꯄ꯭ꯔꯣꯄꯔꯂꯤ ꯗ꯭ꯔꯦꯁ ꯇꯧꯗꯕ ꯌꯥꯗꯦ ꯃꯔꯨꯑꯣꯏꯅ ꯕꯟꯒꯂꯥꯁꯦ ꯁꯦꯠꯇꯕ ꯌꯥꯗꯦ ꯑꯗꯒꯤ ꯅꯦꯍꯔꯨ ꯖꯦꯀꯦꯠ ꯁꯤꯒꯩꯁꯦ ꯂꯤꯠꯇꯕ ꯌꯥꯗꯦꯕꯀꯣ ꯃꯣꯏꯒꯤ ꯔꯨꯜꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯗ ꯂꯥꯛꯑꯣ ꯍꯥꯏꯔꯅꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯑꯥꯒꯁꯀꯤ 29, 30 ꯁ꯭ꯋꯥꯏꯁꯦ ꯁꯤꯗ ꯔꯤꯄꯣꯔꯠ ꯇꯧꯔꯛꯑꯣ ꯍꯥꯏꯔꯅꯦꯕ ꯑꯗ ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔꯁꯦ ꯀꯥꯏꯗ ꯑꯣꯏꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯎꯠꯇꯔꯥꯈꯟ ꯁ꯭ꯇꯦꯠꯀꯤ ꯃꯁꯨꯔꯤ ꯍꯥꯏꯔꯤꯕ ꯖꯒꯥꯁꯦ ꯁꯤꯗ ꯂꯩꯕ ꯂꯥꯜ ꯕꯍꯥꯗꯨꯔ ꯁꯥꯁꯇ꯭ꯔꯤ ꯅꯦꯁꯅꯦꯜ ꯑꯦꯀꯥꯗꯃꯤ ꯑꯣꯐ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯍꯥꯏꯔꯤꯕ ꯖꯒꯥꯁꯦ ꯁꯤꯗ ꯑꯣꯏꯌꯦꯕ ꯑꯩ ꯃꯥꯒꯤ ꯐꯣꯇꯣꯗꯣ ꯑꯩ ꯍꯥꯞꯄ ꯀꯥꯎꯔꯦ ꯃꯥꯏ ꯁ꯭ꯂꯥꯏꯠꯇꯣ ꯁꯤꯗꯩꯗ ꯁꯦꯞꯇꯦꯝꯕꯔ 1ꯁꯤꯗ ꯔꯤꯄꯣꯔꯠ ꯇꯧꯔꯅꯤ ꯁꯦꯞꯇꯦꯝꯕꯔ 1ꯁꯤꯗꯒꯤ ꯐꯣꯔꯃꯦꯂꯤꯇꯤꯒꯤ ꯑꯣꯏꯅ ID ꯀꯩꯀꯥ ꯂꯣꯏꯅꯃꯛ ꯄꯤꯔꯅꯤ ꯀꯣ ID ꯄꯤꯕ ꯂꯣꯏꯔꯒ ID ꯄꯤꯕ ꯂꯣꯏꯔꯅꯤ ꯁꯦꯞꯇꯦꯝꯕꯔꯗꯒꯤ ꯀꯥꯎꯟ ꯇꯧꯕ ꯃꯇꯝꯗ 5 to 6 monthsꯁꯦ ꯁꯤꯗꯤ ꯅꯪ ꯇ꯭ꯔꯦꯅꯤꯡ ꯇꯧꯒꯅꯦꯕꯀꯣ ꯑꯗꯣ ꯑꯍꯥꯟꯕ ꯀꯩꯅꯣꯁꯦ ꯁꯦꯞꯇꯦꯝꯕꯔꯗꯩꯅ ꯗꯤꯁꯦꯝꯕꯔ ꯐꯥꯎꯁꯦ ꯁꯤꯅ ꯐꯥꯎꯟꯗꯦꯁꯟ ꯀꯣꯔꯁ ꯍꯥꯏꯁꯤꯅꯦꯕꯀꯣ ꯐꯥꯎꯟꯗꯦꯁꯟ ꯀꯣꯔꯁ ꯁꯤꯒꯤ ꯃꯔꯛꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ IAS IPS IFS IRS ꯄꯨꯂꯞ ꯄꯨꯟꯅ ꯂꯕꯥꯁꯅꯥꯗ ꯇ꯭ꯔꯦꯅꯤꯡ ꯇꯧꯒꯅꯦꯕꯀꯣ ꯍꯥꯏꯕꯗꯤ ꯄꯨꯂꯞ ꯄꯨꯟꯅ ꯑꯗꯨ ꯁꯤꯒꯤ ꯄꯨꯂꯞ ꯄꯨꯟꯁꯤꯟꯕꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯑꯥꯊ꯭ꯔꯗꯤ ꯉꯁꯥꯏꯒꯤ ꯑꯃꯒꯒꯤ ꯃꯔꯛꯇꯅꯦ ꯉꯁꯥꯏꯒꯤ ꯄ꯭ꯔꯣꯐꯦꯁꯟ ꯑꯃꯒ ꯍꯥꯏꯗꯤ IAS IPS ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯃꯁꯦꯟ ꯐꯖꯅ ꯑꯃꯅ ꯑꯃꯕꯨ ꯐꯖꯅ ꯈꯪꯅꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯄꯤꯔꯤꯅꯦꯕꯀꯣ ꯑꯗ ꯁꯤ ꯇꯧꯔꯅꯤ ꯑꯗꯣ ꯌꯥꯝꯅ ꯃꯣꯏꯒꯤ ꯇ꯭ꯔꯦꯅꯤꯡ ꯃꯅꯨꯡꯁꯤꯗꯗꯤ ꯌꯥꯝꯅ ꯍꯥꯞꯈ꯭ꯔꯦ ꯑꯩ ꯌꯥꯝ ꯃꯅꯨꯡ ꯍꯟꯖꯤꯟꯅꯗꯤ ꯆꯪꯉꯔꯣꯏꯒꯦ ꯑꯗ ꯃꯔꯨꯑꯣꯏꯕ ꯄꯣꯏꯟ ꯑꯃꯅꯤꯗꯤ ꯃꯔꯨꯑꯣꯏꯕ ꯄꯣꯏꯟ ꯈꯔꯗꯤ ꯑꯗꯨꯝ ꯂꯧꯈꯠꯂꯝꯒꯦ ꯑꯩꯈꯣꯏꯒꯤ ꯍꯤꯃꯥꯂꯌꯥꯟ ꯇ꯭ꯔꯦꯛꯀꯤꯡ ꯀꯥꯏꯅ ꯃꯈꯜ ꯂꯩ ꯑꯗꯨꯗꯒꯤ ꯗꯤꯁꯦꯝꯕꯔ ꯁ꯭ꯋꯥꯏꯁꯤꯗ ꯑꯍꯥꯟꯕꯒꯤ ꯊꯥ 3ꯒꯤ ꯀꯣꯔꯁꯁꯦ ꯂꯣꯏꯔꯅꯦꯕꯀꯣ ꯁꯤ ꯍꯦꯛ ꯂꯣꯏꯈꯤꯕꯒ ꯉꯁꯥꯏꯒꯤ ꯑꯇꯣꯞꯄ ꯄꯣꯁꯁꯤꯡꯗꯣ ꯍꯥꯏꯕꯗꯤ IAS natan atopa IFS ꯀꯨꯝꯕ IRS IPS ꯈꯩꯁꯦ ꯃꯥꯒꯤ ꯁꯦꯟꯇꯔꯗ ꯂꯣꯏ ꯆꯠꯅꯈ꯭ꯔꯅꯦꯕꯀꯣ ꯍꯥꯏꯕꯗꯤ ꯑꯣꯡꯂꯤ IAS ꯈꯛꯇꯅ ꯂꯕꯥꯁꯅꯥꯗ ꯂꯩꯍꯧꯔꯅꯤ ꯑꯗꯨꯒ IPS ꯅ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁꯇ ꯂꯩꯕ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁꯇ ꯆꯠꯈ꯭ꯔꯅꯦꯕꯀꯣ ꯁꯔꯗꯥꯔ ꯄꯇꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠꯇ ꯑꯗꯨꯒ IFS ꯎꯠꯇꯔꯥꯈꯟꯗ ꯃꯣꯏꯒꯤ ꯁꯨꯃꯥꯏꯅ ꯂꯣꯏ ꯆꯠꯅꯈ꯭ꯔꯅꯦꯕ ꯑꯗꯣ ꯍꯦꯛ ꯆꯠꯈꯤꯕꯗꯒꯤ ꯂꯩꯍꯧꯔꯤꯕ IAS 180ꯁꯦ ꯁꯤꯁꯦ ꯒ꯭ꯔꯨꯞ ꯑꯃꯗ ꯃꯤ ꯀꯨꯟ ꯍꯥꯞꯄꯒ ꯒ꯭ꯔꯨꯞ 9ꯁꯦ ꯃꯣꯏꯁꯦ ꯏꯟꯗꯤꯌꯥ ꯇꯨꯔ ꯊꯥꯗꯣꯔꯛꯑꯅꯦꯕ ꯏꯁꯇꯗꯤ ꯋꯤꯟꯇꯔ ꯇꯨꯔ ꯍꯥꯏꯔꯤꯁꯦ ꯁꯤꯁꯦ ꯏꯟꯗꯤꯌꯥ ꯇꯨꯔ ꯇꯧꯍꯟꯗꯣꯏꯅꯦꯕꯀꯣ ꯁꯤꯗ ꯑꯌꯥꯝꯕ ꯁ꯭ꯇꯦꯠ ꯂꯣꯏꯅꯃꯛ ꯀꯣꯚꯔ ꯇꯧꯅꯤ ꯁꯤꯗ ꯑꯗꯣ ꯁꯤꯁꯦ ꯑꯔꯥꯎꯟ ꯑꯩꯈꯣꯏꯒꯤ ꯗꯤꯁꯦꯝꯕꯔꯗꯒꯤꯅꯦ ꯖꯅꯋꯥꯔꯤꯒꯤ ꯂꯥꯁ ꯋꯤꯛꯁꯦ ꯁ꯭ꯋꯥꯏꯐꯥꯎ ꯆꯠꯀꯅꯦꯕꯀꯣ ꯑꯗꯨꯒ ꯐꯦꯕꯋꯥꯔꯤꯁꯤꯗ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯅꯤ ꯑꯗꯨꯒ ꯃꯥꯔꯁꯇ ꯂꯣꯏꯔꯅꯤ ꯀꯣ ꯃꯥꯔꯁꯇ ꯂꯣꯏꯔꯒ ꯀꯥꯗꯔꯁꯦ ꯁꯤꯗ ꯑꯗꯨꯝ ꯑꯦꯂꯣꯀꯦꯠ ꯇꯧꯔꯛꯑꯅꯦꯕ ꯁꯤꯗ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯈꯜꯂꯕ ꯃꯇꯨꯡꯁꯤꯗ ꯀꯔꯝꯕ ꯁ꯭ꯇꯦꯠꯇ ꯑꯩꯈꯣꯏꯁꯦ ꯇꯥꯅꯤꯡꯉꯤ ꯍꯥꯏꯕꯗꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯃꯣꯏꯅ DOPT ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯐ ꯄꯔꯁꯣꯅꯦꯜ ꯇ꯭ꯔꯦꯅꯤꯡꯁꯦ ꯁꯤꯁꯤꯅ ꯗꯤꯁꯥꯏꯠ ꯇꯧꯔꯛꯀꯅꯦꯕꯀꯣ ꯑꯗꯨꯒ ꯃꯣꯏꯅ ꯇꯧꯔꯒ ꯂꯕꯥꯁꯅꯥꯠꯇꯒꯤ ꯑꯣꯔꯗꯔ ꯊꯣꯛꯂꯛꯀꯅꯦꯕ ꯑꯗꯨꯒ ꯁꯤꯗꯩꯗ ꯃꯥꯡꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯀꯗꯔ ꯑꯦꯂꯣꯀꯦꯁꯟꯁꯦ ꯅꯤꯌꯣꯝ ꯌꯥꯝꯅ ꯂꯩ ꯅꯤꯌꯣꯝ ꯈꯤꯇꯪ ꯁꯝꯂꯞꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯐꯪꯉꯤꯕ ꯃꯥꯔꯛꯇꯣ ꯑꯗꯨꯒꯤ ꯁ꯭ꯀꯣꯔꯗꯨꯒ ꯑꯗꯒꯤ ꯇ꯭ꯔꯦꯅꯤꯡ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯣꯔꯤꯡ ꯃꯥꯔꯛ ꯄꯤꯒꯅꯦꯕꯀꯣ ꯑꯗꯨꯒꯤ ꯃꯥꯔꯛꯇꯨꯒ ꯀꯥꯎꯟ ꯇꯧꯔꯒ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯕꯦꯁꯤꯁꯇ ꯉꯁꯥꯏꯒꯤ ꯀꯦꯗꯔꯁꯦ ꯑꯦꯂꯣꯀꯦꯠ ꯇꯧꯒꯅꯦꯕꯀꯣ ꯑꯗꯨꯒ
ꯀꯥꯗꯔꯒꯤ ꯖꯒꯥ ꯖꯒꯥꯗꯒꯤ ꯑꯇꯣꯞꯄꯗ ꯆꯣꯡꯊꯣꯛ ꯆꯣꯡꯁꯤꯟ ꯇꯧꯕꯁꯤꯁꯨ ꯌꯥꯗꯦꯀꯣ ꯑꯦꯛꯁꯦꯞ ꯗꯤꯄꯨꯇꯦꯁꯟ ꯆꯠꯄ ꯅꯠꯇꯅ ꯑꯗ ꯑꯩꯈꯣꯏꯒꯤ ꯀꯥꯗꯔꯁꯦ ꯖꯣꯟ 5 ꯂꯩꯌꯦꯕꯀꯣ ꯖꯣꯟ 5ꯁꯤꯗ ꯑꯩꯈꯣꯏꯒꯤꯅ ꯖꯣꯟ 4ꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯏꯁ ꯂꯣꯝꯁꯤꯅ ꯍꯥꯏꯗꯤ ꯋꯦꯁ ꯕꯦꯡꯒꯣꯜ ꯁꯤꯛꯀꯤꯝ ꯑꯁꯥꯝ ꯃꯦꯘꯥꯂꯌꯥ ꯃꯅꯤꯄꯨꯔ ꯇ꯭ꯔꯤꯄꯨꯔꯥ ꯑꯗꯨꯒ ꯁꯤꯗꯒꯤ ꯑꯃꯨꯛ ꯁꯤꯒꯤ ꯖꯣꯟꯁꯤꯗꯒꯤ ꯑꯃꯨꯛ ꯀꯥꯗꯔ ꯁꯤꯗꯒꯤ ꯁꯤꯒꯤ ꯖꯣꯟꯁꯤꯗꯒꯤ ꯀꯥꯗꯔ ꯑꯃꯨꯛ ꯈꯥꯏꯗꯣꯏꯅꯦꯕ ꯋꯦꯁ ꯕꯦꯡꯒꯣꯜ ꯁꯤꯛꯀꯤꯝ ꯀꯥꯗꯔ ꯑꯗꯒꯤ ꯑꯁꯥꯝ ꯃꯦꯘꯥꯂꯌꯥ ꯀꯥꯗꯔ ꯑꯗꯒꯤ ꯃꯅꯤꯄꯨꯔ ꯇ꯭ꯔꯤꯄꯨꯔꯥ ꯀꯥꯗꯔ ꯀꯥꯏꯅ ꯑꯃꯨꯛ ꯈꯥꯏꯗꯣꯔꯛꯇꯣꯏꯅꯦꯕ ꯁꯤꯗ ꯑꯃꯨꯛꯀꯣ ꯁꯤꯅ ꯑꯃꯨꯛ ꯀꯩ ꯍꯥꯏꯅ ꯃꯇꯝꯗ ꯁꯤꯒꯤ ꯖꯣꯟꯗ ꯇꯥꯔꯤꯕ ꯁꯤꯒꯤ ꯀꯥꯗꯔꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯇ꯭ꯔꯤꯄꯨꯔꯥ ꯀꯥꯗꯔ ꯄꯤꯔꯦ ꯈꯜꯂꯁꯦꯕꯀꯣ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯇ꯭ꯔꯤꯄꯨꯔꯥꯗꯅ ꯃꯦꯟ ꯑꯣꯏꯅ ꯁꯞ ꯇꯧꯒꯅꯦꯕ ꯁꯤꯗ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯐꯦꯁ 1 ꯉꯁꯥꯏꯒꯤ ꯗꯤꯁꯦꯝꯕꯔ ꯇꯨ ꯃꯥꯔꯁꯀꯤꯗꯨꯅ ꯐꯦꯁ 1 ꯇ꯭ꯔꯦꯅꯤꯡꯅꯦꯕꯀꯣ ꯁꯤꯒꯤ ꯐꯦꯁ 1 ꯇ꯭ꯔꯦꯅꯤꯡꯁꯦ ꯍꯦꯛ ꯂꯣꯏꯕꯒ ꯗꯤꯁꯇ꯭ꯔꯤꯛ ꯇ꯭ꯔꯦꯅꯤꯡ ꯑꯅ ꯊꯥꯔꯛꯑꯅꯦꯕ ꯁꯤꯗ ꯑꯃꯨꯛ ꯀꯣ ꯑꯗ ꯗꯤꯁꯇ꯭ꯔꯤꯛ ꯇ꯭ꯔꯦꯅꯤꯡꯁꯦ ꯆꯍꯤ ꯑꯃ ꯆꯪꯒꯅꯦꯕ ꯗꯤꯁꯇ꯭ꯔꯤꯛ ꯇ꯭ꯔꯦꯅꯤꯡ ꯊꯥꯔꯛꯄꯁꯤꯗꯗꯤ ꯍꯥꯏꯗꯤ ꯁꯤꯁꯨ ꯃꯥꯒꯤ ꯃꯥꯒꯤ ꯀꯥꯗꯔꯗꯨꯗ ꯀꯥꯗꯔ ꯁ꯭ꯇꯦꯠꯇꯨꯗ ꯄꯤꯗꯣꯏꯅꯤꯀꯣ ꯑꯁꯤꯗ ꯗꯤꯁꯇ꯭ꯔꯤꯛ ꯇ꯭ꯔꯦꯅꯤꯡ ꯊꯥꯔꯛꯄ ꯀꯥꯟꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯄꯣꯁꯇꯤꯡ ꯄꯤꯔꯛꯀꯅꯦꯕꯀꯣ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯁꯤꯗ ꯃꯔꯨꯑꯣꯏꯅ ꯈꯪꯉꯤꯁꯦ ꯄ꯭ꯔꯣꯒꯥꯝꯁꯦ ꯀꯃꯥꯏꯅ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯒꯅꯤ ꯑꯗꯨꯒ ꯄꯕ꯭ꯂꯤꯛꯁꯤꯡꯁꯤꯗ ꯀꯃꯥꯏꯅ ꯂꯣꯏꯅꯒꯅꯤ ꯃꯈꯣꯏꯒꯤ ꯑꯋꯥꯕ ꯒ꯭ꯔꯦꯚꯦꯟꯁ ꯃꯌꯥꯝꯁꯦ ꯀꯃꯥꯏꯅ ꯑꯩꯈꯣꯏꯅ ꯁꯣꯜꯞ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯒ꯭ꯔꯥꯁꯔꯨꯠ ꯂꯦꯚꯦꯜꯗꯒꯤ ꯑꯗꯨꯝ ꯃꯣꯏꯅ ꯁꯤꯗ ꯑꯗꯨꯝ ꯇ꯭ꯔꯦꯅꯤꯡ ꯇꯧꯕ ꯍꯧꯔꯛꯑꯕꯅꯦꯕ ꯁꯤꯗꯩꯗꯤ ꯁꯤ ꯂꯩꯔꯤꯉꯩ ꯃꯔꯛꯁꯤꯗ ꯁꯤ ꯂꯩꯔꯤꯉꯩ ꯃꯔꯛꯁꯤꯗ ꯖꯁꯁꯤꯡꯗ ꯍꯥꯏꯗꯤ ꯍꯥꯏ ꯀꯣꯔꯠꯀꯤ ꯖꯁ ꯅꯠꯇ꯭ꯔꯒꯅ ꯁꯦꯁꯟ ꯖꯁꯁꯤꯡꯗ ꯃꯣꯏꯅ ꯑꯦꯇꯦꯁ ꯇꯧꯔꯒ ꯃꯣꯏꯅ ꯀꯃꯥꯏꯅ ꯖꯁꯃꯦꯟ ꯄꯤꯕ ꯍꯥꯏꯕꯗꯨꯁꯨ ꯃꯣꯏ ꯇ꯭ꯔꯦꯅꯤꯡ ꯇꯧꯒꯅꯦꯕ ꯃꯔꯝꯗꯤ ꯑꯥꯏ ꯑꯦꯁ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯥꯅ ꯄꯥꯏꯗꯣꯏꯕ ꯄꯣꯁꯁꯤ ꯑꯦꯁ ꯗꯤ ꯑꯦꯝ ꯍꯥꯏꯁꯤꯅꯦꯕ ꯑꯦꯁ ꯗꯤ ꯑꯣ ꯍꯥꯏꯔꯤꯁꯤꯅ ꯀꯔꯤꯒꯨꯝꯕ ꯂꯦꯟꯒꯤ ꯃꯇꯥꯡꯗ ꯃꯥꯁꯤꯅ ꯀꯦꯁ ꯑꯃ ꯇꯧ ꯇꯥꯔꯒꯗꯤ ꯃꯥꯁꯦ ꯑꯦꯁ ꯗꯤ ꯑꯣ ꯍꯥꯏꯅꯦꯕꯀꯣ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯖꯁꯃꯦꯟ ꯄꯤꯔꯝꯗꯥꯏ ꯑꯣꯏꯇꯥꯔꯒꯅ ꯑꯦꯁ ꯗꯤ ꯑꯦꯝ ꯍꯥꯏꯅ ꯃꯦꯖꯤꯁꯇ꯭ꯔꯦꯠꯀꯤ ꯄꯋꯥꯔꯁꯨ ꯃꯉꯣꯟꯗ ꯄꯥꯏꯌꯦꯕꯀꯣ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯞ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯍꯥꯏꯁꯦ ꯃꯣꯏꯅꯦꯕ ꯑꯃꯨꯛ ꯑꯗꯒꯤ 1 ꯌꯔꯁꯦ ꯂꯣꯏꯔꯅꯤ 1 ꯌꯔꯁꯦ ꯇꯧꯔꯅꯤ ꯃꯌꯥꯝ ꯑꯣꯏꯅꯁꯨ ꯇꯧꯔꯕ ꯃꯇꯨꯡꯁꯤꯗ ꯑꯃꯨꯛ 1 ꯌꯔꯁꯦ ꯂꯣꯏꯕꯒ ꯑꯃꯨꯛ ꯂꯕꯥꯁꯅꯥꯗ ꯐꯦꯁ 2ꯒꯤ ꯇ꯭ꯔꯦꯅꯤꯡ ꯑꯃꯃꯨꯛ ꯂꯥꯛꯀꯅꯦꯕꯀꯣ ꯁꯤꯒꯤ ꯇ꯭ꯔꯦꯅꯤꯡꯁꯦ ꯊꯥ ꯑꯃꯃꯨꯛ ꯆꯪꯒꯅꯤ ꯐꯦꯁ 2ꯒꯤ ꯊꯥ 2 ꯃꯌꯥꯗ ꯆꯪꯕ ꯃꯥꯜꯂꯦ ꯐꯦꯁ 2ꯁꯤꯗ ꯑꯃꯨꯛ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ 15 ꯗꯦꯖꯀꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯐꯣꯔꯦꯟ ꯇꯨꯔ ꯑꯃ ꯆꯠꯀꯅꯦꯕꯀꯣ ꯐꯣꯔꯦꯟ ꯇꯨꯔꯁꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯥꯎꯠ ꯀꯣꯔꯤꯌꯥ ꯑꯗꯒꯤ ꯌꯨꯔꯣꯞ ꯁꯤꯗ ꯆꯠꯂꯦ ꯑꯌꯥꯝꯕꯅ ꯀꯣ ꯁꯤꯒꯤ ꯆꯠꯂꯤꯁꯤꯒꯤ ꯃꯔꯝ ꯁꯤꯒꯤ ꯆꯠꯂꯤꯁꯤꯒꯤ ꯑꯥꯏꯗꯤꯌꯥꯁꯤꯅ ꯉꯁꯥꯏꯒꯤ ꯐꯣꯔꯦꯟꯒꯤ ꯗꯤꯒꯅꯤꯇꯔꯤꯁ ꯑꯃꯒ ꯀꯃꯥꯏꯅ ꯂꯣꯏꯅꯒꯅꯤ ꯐꯣꯔꯦꯟ ꯆꯠꯂꯒ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯍꯥꯏꯕ ꯁꯦꯜꯐ ꯗꯤꯁꯤꯄ꯭ꯂꯤꯟ ꯇꯝꯖꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕꯅꯦꯕ ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯄꯣꯁꯇ ꯂꯥꯛꯇꯥꯔꯒꯗꯤ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠꯀꯤ ꯂꯦꯚꯦꯜꯅꯦꯕ ꯑꯗꯨꯅ ꯗꯤꯒꯅꯤꯇꯤꯁ ꯃꯌꯥꯝ ꯑꯃ ꯎꯅꯔꯛꯀꯅꯤ ꯑꯗꯨꯅ ꯏꯁꯥꯒꯤ ꯑꯦꯇꯤꯇ꯭ꯌꯨꯠꯁꯨ ꯂꯣꯏ ꯁꯦꯝꯖꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯄꯣꯁꯁꯦ ꯂꯣꯏꯕꯒ ꯍꯧꯖꯤꯛ ꯑꯅꯧꯕ ꯗꯤ ꯑꯣ ꯄꯤ ꯇꯤꯒꯤ ꯔꯨꯜꯒꯤ ꯃꯇꯨꯡ ꯏꯟꯅꯀꯣ ꯉꯁꯥꯏꯒꯤ ꯐꯦꯁ 2ꯁꯦ ꯍꯦꯛ ꯂꯣꯏꯕꯒ ꯊꯥ 3ꯇꯤ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯍꯥꯏꯕꯗꯤ ꯁꯦꯟꯇꯔꯗꯅꯦ ꯁꯦꯟꯇꯔꯗ ꯊꯥ 3ꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯥꯏꯔꯝꯗꯕ ꯌꯥꯗꯦꯕꯀꯣ ꯍꯥꯏꯕꯗꯤ ꯑꯥꯐꯇꯔ ꯑꯣꯜ ꯏꯟꯗꯤꯌꯥ ꯁꯥꯔꯚꯤꯁꯅꯤ ꯁꯤꯁꯨ ꯃꯇꯝ ꯑꯃ ꯍꯦꯛꯇꯗ ꯑꯗꯨꯝ ꯁꯦꯟꯇꯔꯅ ꯃꯤꯗ ꯑꯗꯨꯝ ꯀꯧꯔꯨꯕ ꯌꯥꯔꯤꯕꯅꯤ ꯑꯗꯨꯅ ꯁꯤꯒꯤ ꯐꯦꯁ 2 ꯍꯦꯛ ꯂꯣꯏꯕꯒ ꯊꯥ 3ꯇꯤ ꯁꯦꯟꯇꯔꯗ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯥꯏꯅꯤ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯗꯨ ꯂꯣꯏꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯍꯣꯝ ꯀꯥꯗꯔꯗꯨꯗ ꯃꯥꯁꯦ ꯖꯣꯏꯟ ꯇꯧꯒꯅꯦꯕꯀꯣ ꯑꯗꯨ ꯖꯣꯏꯟ ꯇꯧꯕꯒꯤ ꯄꯣꯁꯇꯨꯅ ꯑꯦꯁ ꯗꯤ ꯑꯣ ꯑꯦꯁ ꯗꯤ ꯑꯦꯝ ꯍꯥꯏꯔꯤꯁꯦ ꯀꯣ ꯑꯗꯨꯒ ꯁꯤꯗ ꯈꯤꯇꯪ ꯃꯌꯥꯝꯅ ꯆꯃꯝꯅꯔꯣꯏꯗꯕꯁꯦꯀꯣ ꯑꯦꯝ ꯁꯤ ꯑꯦꯁ ꯈꯜꯂꯒꯅꯦ ꯈꯪꯕ꯭ꯔꯥ ꯑꯦꯝ ꯁꯤ ꯑꯦꯁ ꯈꯜꯂꯒꯅ ꯄꯥꯏꯗꯣꯏ ꯄꯣꯁꯁꯦ ꯑꯦꯁ ꯗꯤ ꯁꯤꯅꯦꯕ ꯑꯗꯨꯒ ꯑꯥꯏ ꯑꯦꯁ ꯈꯜꯂꯒꯅ ꯄꯥꯏꯗꯣꯏꯕ ꯄꯣꯁꯁꯤꯅ ꯑꯦꯁ ꯗꯤ ꯑꯣ ꯅꯠꯇ꯭ꯔꯒꯅ ꯑꯦꯁ ꯗꯤ ꯑꯦꯝꯅꯦꯕ ꯑꯗ ꯑꯦꯝ ꯁꯤ ꯑꯦꯁꯅ ꯑꯦꯁ ꯗꯤ ꯁꯤꯗꯒꯤ ꯗꯤ ꯁꯤ ꯌꯧꯅꯕ ꯍꯣꯠꯅꯔꯛꯄꯗ ꯆꯍꯤ 10 to 15 ꯗꯦꯖ 15 ꯌꯔꯁ ꯆꯪꯉꯦꯕ ꯑꯗꯣ ꯃꯇꯝꯗ ꯑꯗꯨꯝ ꯗꯤꯄꯦꯟ ꯇꯧꯔꯛꯑꯅꯤ ꯑꯗꯨꯒ ꯑꯥꯏ ꯑꯦꯁ ꯑꯃꯅ ꯑꯦꯁ ꯗꯤ ꯑꯣꯗꯒꯤ ꯗꯤ ꯁꯤ ꯌꯧꯅꯕ ꯍꯣꯠꯅꯕꯁꯦ ꯑꯣꯡꯂꯤ 5 ꯌꯔꯁ ꯃꯨꯛꯇꯪ ꯆꯪꯉꯦꯕꯀꯣ ꯍꯥꯏꯕꯗꯤ ꯑꯗꯨꯗꯨꯅ ꯑꯥꯏ ꯑꯦꯁ ꯀꯥꯡꯕꯨꯁꯤꯅ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯂꯦꯚꯦꯜꯕꯨꯗ ꯌꯧꯔꯤꯁꯦ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏ ꯌꯪꯒꯦꯁ ꯑꯥꯏ ꯑꯦꯁ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯑꯗꯩ ꯗꯤꯁꯇ꯭ꯔꯤꯛ ꯇ꯭ꯔꯦꯅꯤꯡꯁꯦ ꯂꯣꯏꯕꯒ ꯃꯥꯁꯦ ꯀꯩꯅꯣ ꯑꯦꯁ ꯗꯤ ꯑꯦꯝ ꯄꯥꯏꯔꯅꯦꯕꯀꯣ ꯑꯗꯨꯗꯨꯒ ꯆꯍꯤ 5 ꯂꯩꯔꯒ ꯃꯌꯥꯝꯅ ꯉꯥꯏꯅꯔꯤꯕ ꯗꯤ ꯑꯦꯝ ꯅꯠꯇ꯭ꯔꯒꯅ ꯗꯤꯁꯇ꯭ꯔꯤꯛ ꯀꯂꯦꯛꯇꯔ ꯍꯥꯏꯔꯤꯁꯦ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯍꯥꯏꯕꯨ ꯅꯤꯡꯍꯟꯅꯕ ꯇꯧꯕꯤꯒꯅꯨ ꯊꯥꯡꯖꯜꯂꯛꯑꯕ ꯈꯣꯡꯊꯥꯡꯅꯤ ꯍꯟꯗꯣꯛꯀꯦ ꯈꯟꯕꯤꯒꯅꯨ ꯉꯝꯅꯤ ꯈꯜꯂꯒ ꯂꯥꯛꯈ꯭ꯔꯕꯅꯤ ꯉꯝꯗ꯭ꯔꯤ ꯐꯥꯎꯕ ꯍꯟꯕꯤꯒꯅꯨ ꯖꯔꯅꯤ
ꯁꯤꯚꯤꯜ ꯁꯥꯔꯚꯤꯁꯀꯤ ꯑꯦꯁꯄꯤꯔꯦꯟꯒꯤ ꯖꯔꯅꯤꯁꯦ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯒꯜ ꯑꯣꯏꯕ ꯖꯔꯅꯤꯅꯤ. ꯃꯤꯅ ꯅꯣꯛꯅꯕꯤꯒꯅꯤ, ꯃꯤꯅꯁꯨ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ, ꯌꯥꯝꯅ ꯑꯗꯨꯝ ꯅꯣꯛꯅꯕꯤꯕ ꯑꯣꯏꯕꯅꯤ. ꯍꯥꯏꯕꯗꯤ ꯀꯔꯤ ꯇꯧꯕꯒꯤꯅꯣ ꯃꯥꯅ ꯑꯣꯏꯅꯤꯡꯉꯤꯁꯤꯕꯨ ꯑꯣꯏꯁꯨ ꯑꯣꯏꯗꯕꯗ ꯍꯥꯏꯅ ꯏꯁꯥꯅꯕꯨ ꯑꯣꯏꯒꯅꯤ ꯈꯜꯂꯕꯀꯣ, ꯏꯁꯥꯅꯕꯨ ꯇꯧꯒꯦꯅꯕꯨ ꯈꯜꯂꯕ ꯀꯣ, ꯃꯤꯁꯦ ꯃꯥꯏ ꯄꯥꯛꯇꯕ ꯂꯩꯇꯕꯅꯤ, ꯉꯝꯗꯕ ꯂꯩꯇꯕꯅꯤ. ꯏꯁꯥꯗ ꯌꯥꯎꯔꯤꯕ ꯋꯤꯜꯁꯦ ꯁꯤꯁꯤꯅꯅꯦ ꯀꯟꯒꯦꯅ ꯀꯟꯈ꯭ꯔꯕꯗꯀꯣ ꯀꯅꯥꯝꯇ ꯂꯥꯛꯑꯒꯅꯦ ꯊꯨꯒꯥꯏꯕ ꯉꯝꯃꯣꯏꯕ. ꯑꯗꯨꯅ ꯋꯤꯜ ꯀꯟꯕꯤꯌꯨ, ꯏꯁꯇ꯭ꯔꯣꯡ ꯗꯤꯖꯥꯌꯔ ꯑꯃ ꯂꯩꯕꯤꯌꯨ, ꯍꯣꯠꯅꯕꯤꯌꯨ, ꯃꯥꯏ ꯄꯥꯛꯄꯤꯌꯨ. ꯄꯨꯝꯅꯃꯛ ꯃꯥꯏ ꯄꯥꯛꯁꯤ, ꯄꯨꯝꯅꯃꯛ ꯐꯁꯤ. ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ. ꯑꯗꯣꯝꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯇꯨꯅ ꯑꯩꯈꯣꯏꯗꯁꯨ ꯊꯧꯅꯥ ꯍꯥꯞꯆꯔꯤꯕꯅꯤ. ꯁꯤꯌꯔ ꯇꯧꯕꯤꯌꯨ, ꯃꯌꯥꯝ ꯈꯪꯍꯟꯕꯤꯌꯨ. ꯑꯗꯨꯒ ꯐꯤꯗꯕꯦꯛꯁꯤꯡꯁꯨ ꯑꯩꯈꯣꯏ ꯇꯥꯝꯅ ꯑꯣꯛꯆꯔꯤ. ꯊꯥꯒꯠꯆꯔꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯤꯒꯤꯗꯃꯛꯇ.